ꯉꯁꯤꯒꯤ ꯊꯧꯗꯣꯛꯀꯤ ꯃꯇꯥꯡꯗ ꯑꯩ ꯑꯣꯏꯕ ꯋꯥꯈꯜꯂꯣꯟꯁꯨ ꯐꯣꯡꯗꯣꯛꯆꯒꯦ ꯁꯨꯝ ꯂꯥꯏꯚ ꯊꯥꯕꯅꯤꯅ ꯑꯁꯤꯒꯨꯝꯕ ꯇꯧꯔꯛꯄ ꯃꯇꯝꯗ ꯂꯥꯏꯚꯁꯦ ꯊꯥꯔꯣꯏꯒꯦ ꯅꯠꯇ꯭ꯔꯒ ꯀꯩꯅꯣ ꯇꯧꯔꯣꯏꯅ ꯈꯟꯕꯅꯦ ꯑꯗꯨ ꯑꯣꯏꯇꯥꯔꯒꯁꯨ ꯁꯤꯒꯨꯝꯕ ꯊꯧꯗꯣꯛ ꯊꯣꯛꯂꯛꯑꯀꯥꯟꯗꯗꯤ ꯊꯥꯅꯤꯡꯉꯦ ꯍꯦꯛ ꯊꯥꯗꯕ ꯃꯇꯝꯗꯁꯨ ꯑꯃꯨꯛ ꯂꯥꯟꯅ ꯈꯟꯗꯣꯏꯅꯤ ꯑꯗꯣ ꯑꯇꯩ ꯀꯩꯁꯨ ꯅꯠꯇꯦ ꯉꯁꯤ ꯊꯣꯛꯏꯕ ꯊꯧꯗꯣꯛꯁꯤꯒꯤ ꯃꯇꯥꯡꯗ ꯃꯅꯤꯄꯨꯔ ꯒꯣꯚꯔꯟꯃꯦꯟꯠꯅ ꯁꯤꯟꯕ ꯑꯩꯈꯣꯏꯒꯤ ꯍꯥꯏꯕꯗꯤ ꯇꯧꯗ ꯌꯥꯗ꯭ꯔꯕ ꯑꯦꯁꯦꯝꯕ꯭ꯂꯤꯒꯤ ꯃꯇꯥꯡꯗ ꯑꯦꯁꯦꯝꯕ꯭ꯂꯤ ꯐꯝꯕꯁꯤꯗ ꯑꯩꯈꯣꯏꯒꯤ ꯔꯤꯂꯤꯐ ꯀꯦꯝꯞꯇ ꯂꯩꯔꯤꯕ ꯃꯌꯥꯝ ꯑꯃ ꯑꯋꯥꯕ ꯇꯥꯔꯕ ꯆꯥꯅꯤ ꯊꯛꯅꯤ ꯈꯪꯗꯈꯩ ꯂꯩꯔꯤꯕ ꯃꯌꯥꯝ ꯑꯃꯅ ꯄꯦꯟꯗꯗꯅ ꯈꯨꯜꯂꯥꯎ ꯑꯃ ꯍꯥꯏꯕꯗꯤ ꯄꯦꯟꯗꯕ ꯑꯃ ꯐꯣꯡꯗꯣꯛꯅꯕꯒꯤꯗꯃꯛꯇ ꯀꯩꯅꯣꯗ ꯑꯦꯁꯦꯝꯕ꯭ꯂꯤ ꯇꯥꯟꯅ ꯑꯣꯏꯒꯦꯔꯥ ꯑꯃꯗ ꯑꯣꯏꯒꯦꯔꯥ ꯃꯦꯃꯣꯔꯦꯟꯗꯝꯕꯨ ꯑꯣꯏꯒꯦꯔꯥ ꯅꯠꯇ꯭ꯔꯒ ꯋꯥꯀꯠ ꯑꯃꯒꯤꯗꯃꯛꯇ ꯃꯈꯣꯏ ꯊꯣꯛꯂꯛꯄ ꯃꯇꯝꯗ ꯀꯃꯥꯟꯗꯣꯁꯤꯡꯅ ꯑꯗꯒꯤꯗꯤ ꯄꯨꯂꯤꯁꯁꯤꯡ ꯍꯥꯏꯇꯥꯔꯦꯀꯣ ꯃꯅꯤꯄꯨꯔ ꯄꯨꯂꯤꯁ ꯀꯃꯥꯟꯗꯣꯃꯛ ꯅꯠꯇ꯭ꯔꯒꯁꯨ ꯃꯅꯤꯄꯨꯔ ꯄꯨꯂꯤꯁ ꯍꯥꯏꯇꯥꯔꯦ ꯌꯥꯝ ꯁꯦꯡꯅ ꯍꯥꯏꯔꯕꯗ ꯃꯁꯤꯁꯤꯡꯁꯤꯅ ꯍꯣꯏ ꯌꯦꯁ ꯀꯟꯇ꯭ꯔꯣꯜ ꯇꯧꯕ ꯍꯦꯟꯖꯟꯅꯕꯒꯤꯗꯃꯛꯇ ꯇꯞ ꯇꯞꯅ ꯃꯣꯏ ꯆꯠꯄꯗꯣ ꯁꯪꯕꯤꯗꯅ ꯈꯣꯠꯄꯤꯗꯅ ꯃꯣꯏꯗꯣ ꯀꯤꯌꯥꯔ ꯂꯧꯕꯤꯔꯒ ꯐꯖꯅ ꯆꯠꯍꯟꯕꯤꯌꯣ ꯑꯗꯨ ꯁꯨꯃꯥꯏꯅ ꯅꯠꯇꯕꯤꯗ ꯍꯦꯛꯇ ꯈꯨꯠ ꯊꯥꯕ ꯌꯥꯕꯒꯤ ꯃꯑꯣꯡ ꯑꯃꯗ ꯈꯨꯠ ꯊꯥꯔꯒ ꯑꯗꯒꯤꯗꯤ ꯌꯦꯛꯅꯕꯗ ꯇꯧꯒꯗꯕ ꯃꯑꯣꯡꯗ ꯌꯦꯛꯅꯕꯗ ꯇꯧꯒꯗꯕ ꯂꯤꯆꯠꯇꯣ ꯑꯃꯨꯛ ꯑꯩꯈꯣꯏꯒꯤ ꯃꯩꯇꯩ ꯃꯆꯥꯁꯤꯡꯗ ꯑꯃꯨꯛ ꯇꯧꯁꯜꯂꯦ ꯑꯗꯨꯅ ꯇꯥꯛꯄꯗꯤ ꯇꯁꯦꯡꯅ ꯍꯥꯏꯔꯒꯗꯤ ꯍꯧꯖꯤꯛ ꯂꯩꯔꯤꯕ ꯀꯃꯥꯟꯗꯣ ꯑꯃꯅ ꯄ꯭ꯔꯦꯁ ꯅꯨꯄꯥ ꯑꯃꯗ ꯈꯨꯠ ꯊꯥꯔꯒ ꯅꯥꯏ ꯇꯥꯔꯒꯩ ꯈꯨꯠ ꯊꯥꯕꯗꯣ ꯃꯗꯨꯗꯤ ꯌꯥꯝ ꯊꯤꯅ ꯌꯥꯅꯤꯡꯗꯦ ꯑꯗꯨꯒꯤ ꯃꯊꯛꯇ ꯔꯤꯂꯤꯐ ꯀꯦꯝꯞꯇ ꯂꯩꯔꯤꯕ ꯃꯈꯣꯏꯁꯤꯡꯁꯦ ꯇꯁꯦꯡꯅ ꯍꯥꯏꯔꯒꯗꯤ ꯗꯤꯄ꯭ꯔꯦꯁꯟ ꯅꯥꯔꯕ ꯑꯌꯥꯝꯕꯅꯁꯨ ꯑꯣꯏꯔꯝꯕꯁꯨ ꯌꯥꯏ ꯃꯔꯝꯗꯤ ꯊꯃꯣꯏꯗ ꯆꯥꯛꯇꯅ ꯐꯨꯝꯗꯨꯅ ꯂꯩꯔꯤꯕ ꯃꯌꯥꯝꯗꯣ ꯉꯁꯥꯏ ꯒꯣꯚꯔꯟꯃꯦꯟꯠꯇꯨꯗ ꯂꯥꯎꯖꯔꯒ ꯏꯌꯥꯝꯕ ꯂꯥꯏꯐ ꯌꯥꯝ ꯊꯥꯔꯨꯅꯨꯕ ꯂꯥꯏꯐꯇꯣ ꯇꯣꯛꯑꯁꯨ ꯑꯗꯨꯝ ꯇꯣꯛꯑꯒꯦ ꯃꯤꯌꯥꯝꯅ ꯌꯥꯗ꯭ꯔꯒꯁꯦ ꯑꯩ ꯂꯥꯏꯐ ꯇꯁꯦꯡꯅ ꯇꯧꯔꯣꯏꯒꯦ ꯇꯁꯦꯡꯅ ꯍꯥꯏꯔꯒꯗ ꯑꯩꯒꯤ ꯅꯨꯄꯤꯅꯕꯨꯛꯇ ꯂꯥꯏꯐ ꯊꯥꯔꯨꯔꯅꯨ ꯃꯤꯅ ꯂꯥꯟꯅ ꯎꯔꯅꯤꯅ ꯑꯗꯨꯕꯨ ꯍꯥꯏꯕ ꯌꯥꯎꯔꯅꯤ ꯑꯗꯨꯕꯨ ꯑꯩꯅ ꯉꯁꯤ ꯂꯥꯏꯐ ꯊꯥꯔꯤꯁꯦ ꯇꯁꯦꯡꯅ ꯍꯥꯏꯔꯒꯗꯤ ꯄꯦꯟꯗꯕ ꯀꯩꯅꯣꯗꯨꯅ ꯑꯩ ꯂꯥꯏꯐꯁꯦ ꯊꯥꯔꯛꯄꯅꯤ ꯁꯨꯟꯗꯔ ꯃꯩꯇꯩ ꯉꯥꯉꯣꯝ ꯏꯌꯥꯝꯕ ꯂꯥꯏꯐ ꯌꯥꯝ ꯊꯥꯔꯨꯔꯅꯨ ꯑꯗꯣ ꯂꯥꯏꯐ ꯊꯥꯔꯨꯅꯩ ꯃꯔꯝꯗ ꯑꯝꯇꯪ ꯄꯤꯕꯤꯌꯨ ꯑꯗꯨꯒ ꯑꯩ ꯂꯥꯏꯐꯁꯦ ꯂꯣꯏꯁꯤꯜꯂꯒꯦ ꯑꯩ ꯃꯈꯥ ꯇꯥꯕ ꯋꯥ ꯉꯥꯡꯉꯔꯣꯏꯒꯦ ꯑꯁꯦꯡꯕꯅꯦ ꯌꯥꯝ ꯁꯦꯡꯅ ꯍꯥꯏꯔꯕꯅꯦ ꯑꯩꯒꯤꯁꯦ ꯑꯗꯣ ꯃꯔꯝꯗꯣ ꯑꯇꯣꯞꯄ ꯃꯔꯝ ꯑꯃꯒꯤ ꯑꯣꯏꯔꯒꯗꯤ ꯑꯩ ꯀꯤꯔꯒ ꯆꯦꯟꯒꯗꯕ ꯃꯤꯁꯨ ꯅꯠꯇꯦ ꯒꯣꯚꯔꯟꯃꯦꯟꯠꯒꯤ ꯃꯇꯥꯡꯗ ꯑꯣꯏꯒꯦꯔꯥ ꯅꯠꯇ꯭ꯔꯒ ꯄ꯭ꯔꯥꯏꯚꯦꯠꯀꯤ ꯃꯇꯥꯡꯗ ꯑꯣꯏꯒꯦꯔꯥ ꯅꯠꯇ꯭ꯔꯒ ꯑꯩꯈꯣꯏꯒꯤ ꯔꯤꯂꯤꯐ ꯀꯦꯝꯞꯀꯤ ꯃꯇꯥꯡꯗ ꯑꯣꯏꯒꯦꯔꯥ ꯍꯥꯏꯒꯗꯕ ꯑꯩꯒꯤ ꯄꯣꯏꯟꯠ ꯑꯗꯨꯗꯨꯅ ꯑꯐꯕ ꯑꯣꯏꯔꯒꯗꯤ ꯖꯁ ꯑꯣꯀꯦ ꯁꯖꯦꯁꯟꯗꯨꯒꯤ ꯃꯇꯨꯡ ꯏꯟꯅ ꯑꯩ ꯂꯦꯞꯄꯁꯨ ꯂꯦꯞꯀꯦ ꯑꯗꯨꯒ ꯁꯨꯟꯗꯔ ꯃꯩꯇꯩ ꯉꯥꯉꯣꯝꯅ ꯌꯥꯔꯒꯗꯤ ꯂꯥꯏꯐ ꯊꯥꯔꯅꯨ ꯍꯥꯏꯕꯒꯤ ꯃꯔꯝꯁꯦ ꯁꯤ ꯈꯤꯇꯪ ꯍꯥꯏꯔꯛꯑꯣ ꯑꯗꯨꯒ ꯑꯩ ꯂꯥꯏꯐꯁꯦ ꯇꯣꯛꯑꯦꯕ ꯃꯔꯝꯗꯤ ꯁꯣꯝꯅ ꯑꯩꯒꯤꯗꯃꯛꯇ ꯍꯥꯏꯕꯤꯕꯗꯤ ꯑꯣꯏꯔꯝꯕ ꯌꯥꯏ ꯑꯗꯔꯋꯥꯏꯁ ꯇꯥꯅꯤꯡꯗꯕꯒꯤ ꯑꯣꯏꯔꯒꯅ ꯑꯩꯁꯦ ꯄꯥꯝꯗ꯭ꯔꯦ ꯃꯤ ꯑꯃꯅ ꯅꯠꯇ꯭ꯔꯒ ꯃꯤ ꯑꯅꯤꯅ ꯄꯥꯝꯗꯕ ꯃꯇꯝꯗ ꯑꯩ ꯇꯣꯛꯈꯤꯒꯦꯕ ꯑꯗꯨꯕꯨ ꯉꯁꯤ ꯐ꯭ꯔꯟꯠ ꯂꯥꯏꯟꯗ ꯂꯩꯔꯤꯕ ꯏꯆꯤꯟ ꯏꯅꯥꯎꯁꯤꯡꯒꯤꯗꯃꯛꯇꯗꯤ ꯈꯨꯜꯂꯥꯎꯗꯤ ꯂꯥꯎꯕ ꯃꯊꯧ ꯇꯥꯏ ꯃꯤꯌꯥꯝꯅ ꯆꯪꯉꯒ ꯑꯗꯨꯒ ꯁꯨꯟꯗꯔꯅ ꯐꯖꯕ ꯋꯥꯈꯜꯅꯕꯨꯗꯤ ꯍꯥꯏꯔꯝꯕ ꯌꯥꯏ ꯀꯔꯤ ꯋꯥꯈꯜꯗꯒꯤ ꯍꯥꯏꯔꯛꯏꯅꯣ ꯍꯥꯏꯕꯗꯨꯇꯪꯗꯤ ꯑꯃꯨꯛꯇꯪꯗꯤ ꯐꯣꯡꯗꯣꯛꯑꯗꯤ ꯅꯨꯡꯉꯥꯏꯅꯤ ꯉꯁꯥꯏꯒꯤ ꯄꯣꯏꯟꯠꯁꯦ ꯑꯩꯁꯨ ꯒ꯭ꯌꯥꯟ ꯇꯥꯗ꯭ꯔꯦꯕ ꯂꯥꯏꯐ ꯊꯥꯗꯣꯛꯀꯅꯨ ꯍꯥꯏꯕꯒꯤ ꯃꯇꯥꯡꯁꯦ ꯁꯤ ꯃꯇꯥꯡ ꯍꯥꯏꯕꯤꯔꯛꯑꯗꯤ ꯌꯥꯝ ꯅꯨꯡꯉꯥꯏꯅꯤ ꯑꯗꯣ ꯑꯩ ꯂꯥꯏꯐꯁꯦ ꯑꯗꯨ ꯃꯈꯥ ꯇꯥꯕ ꯋꯥꯍꯩꯗꯣ ꯑꯩꯒꯤ ꯄꯣꯏꯟꯠꯇꯣ ꯍꯥꯏꯖꯔꯛꯀꯦꯕ ꯇꯁꯦꯡꯅ ꯌꯦꯡꯉꯣ ꯁꯤꯗ ꯑꯩ ꯀ꯭ꯂꯥꯁ ꯇꯧꯔꯤꯅꯤ ꯀ꯭ꯂꯥꯁ ꯇꯧꯅ ꯑꯩꯁꯦ ꯁꯤꯗ ꯐꯤꯠꯅꯦꯁ ꯇꯧꯗꯅ ꯇꯧꯔꯤꯕꯁꯤꯡꯁꯦ ꯌꯦꯡꯉꯣ ꯁꯤꯗ ꯇꯧꯔꯤꯅꯦꯕꯀꯣ ꯁꯤꯗ ꯇꯧꯔꯤꯅꯤ ꯇꯧꯅ ꯑꯩ ꯁꯤꯗ ꯂꯥꯏꯐꯁꯦ ꯊꯃꯣꯏꯁꯦ ꯄꯤꯔꯛꯇꯗꯅ ꯑꯩ ꯂꯥꯏꯐꯁꯦ ꯊꯥꯔꯛꯄꯅꯦ ꯑꯉꯥꯡꯁꯤꯡꯅ ꯇꯧꯔꯒ ꯑꯗꯨꯕꯨ ꯑꯩ ꯍꯟꯒꯗꯕ ꯂꯩꯇꯦ ꯑꯩꯅ ꯍꯥꯏꯖꯅꯦ ꯑꯩꯒꯤ ꯁꯥꯏꯅ ꯐꯥꯎꯕꯗ ꯑꯩꯒꯤ ꯅꯨꯄꯤꯅ ꯐꯥꯎꯕꯗ ꯅꯪ ꯂꯥꯏꯐ ꯊꯥꯔꯅꯨ ꯕꯦꯠ ꯀꯃꯦꯟ ꯑꯃ ꯄꯤꯔꯛꯄ ꯃꯇꯝꯗ ꯅꯨꯡꯉꯥꯏꯇꯕ ꯀꯃꯦꯟ ꯄꯤꯔꯛꯄ ꯃꯇꯝꯗ ꯅꯨꯡꯉꯥꯏꯇꯦ ꯃꯤꯅ ꯁꯨꯃꯥꯏꯅ ꯉꯥꯡꯉꯛꯄꯗ ꯅꯪꯅ ꯑꯐꯕ ꯇꯧꯔꯒꯁꯨ ꯃꯤꯅ ꯂꯥꯟꯅ ꯎꯕ ꯃꯇꯥꯡ ꯌꯥꯎꯏ ꯃꯔꯝꯗꯤ ꯂꯥꯟꯅ ꯎꯕꯁꯦ ꯀꯩꯒꯤꯅꯣ ꯅꯠꯇꯦ ꯑꯩꯒꯤ ꯋꯥꯍꯩ ꯈꯔꯅ ꯀꯔꯤꯅꯣ ꯍꯥꯏꯔꯒꯗꯤ ꯁꯤꯌꯥꯔ ꯇꯧ ꯍꯥꯏꯕ ꯋꯥꯍꯩꯁꯤꯅ ꯁꯤꯌꯥꯔ ꯇꯧꯔꯤꯁꯦ ꯄꯥꯛ ꯍꯩꯗꯕꯅꯤ ꯃꯔꯝꯗꯤ ꯀꯩꯒꯤꯅꯣ ꯍꯥꯏꯕꯗ ꯑꯩꯅ ꯁꯤꯌꯥꯔ ꯇꯧꯕ ꯍꯥꯏꯗꯣ ꯌꯥꯝꯅ ꯂꯨꯔꯛꯑꯕ ꯇꯥꯏꯃꯤꯡ ꯃꯤ ꯃꯌꯥꯝꯅ ꯈꯪꯅꯕꯒꯤꯗꯃꯛꯇꯅꯦꯕ ꯁꯤꯌꯥꯔ ꯇꯧꯗ꯭ꯔꯒꯗꯤ ꯃꯤ ꯀꯃꯥꯏꯅ ꯈꯪꯗꯣꯏꯅꯣ ꯅꯝꯕꯔ 1 ꯑꯍꯥꯟꯕꯗ ꯅꯝꯕꯔ 1ꯗ ꯁꯤꯌꯥꯔ ꯇꯧꯔꯀꯥꯟꯗꯅꯦ ꯃꯤ ꯑꯇꯣꯞꯄꯅ ꯈꯪꯗꯣꯏꯁꯦ ꯁꯤꯌꯥꯔ ꯇꯧꯔꯤꯕ ꯉꯁꯥꯏꯒꯤ ꯇꯧꯔꯀꯥꯟꯗ ꯃꯤꯅ ꯌꯦꯡꯉꯤ ꯄꯣꯠꯇꯣ ꯌꯦꯡꯉꯨ ꯑꯗꯨꯒ ꯂꯥꯏꯛ ꯇꯧꯗꯁꯨ ꯌꯥꯏ ꯀꯃꯦꯟ ꯄꯤꯗꯁꯨ ꯌꯥꯏ ꯕꯠ ꯏꯟꯐꯣꯔꯃꯦꯁꯟꯗꯨꯗꯤ ꯈꯪꯕ ꯗꯔꯀꯥꯔ ꯂꯩꯌꯦꯕ ꯃꯗꯨꯗ ꯑꯩꯉꯣꯟꯗ ꯐꯣꯂꯣ ꯇꯧ ꯍꯥꯏꯕ ꯅꯠꯇꯦꯕ ꯑꯩ ꯐꯣꯂꯣ ꯇꯧꯕꯗꯤ ꯅꯣꯡꯃꯇ ꯍꯥꯏꯗꯕꯅꯤ ꯐꯣꯂꯣ ꯇꯧꯕꯤꯔꯝꯃꯨ ꯁꯨꯡ ꯍꯥꯏꯗꯕꯅꯤ ꯁꯤ ꯑꯦꯀꯥꯎꯟꯁꯤꯗꯒꯤ ꯅꯣꯡꯃꯇ ꯕꯠ ꯁꯤꯌꯥꯔ ꯇꯧ ꯍꯥꯏꯔꯤꯕ ꯑꯥꯊ꯭ꯔꯁꯤꯅ ꯀꯩꯒꯤꯅꯣ ꯃꯤꯌꯥꯝꯗꯣ ꯈꯪꯅꯕꯅꯦꯕ ꯑꯗꯣ ꯁꯤꯗ ꯀꯅꯥꯒꯨꯝꯕ ꯈꯔꯅ ꯍꯦꯛ ꯇꯧꯕꯒ ꯁꯤꯌꯥꯔ ꯇꯧ ꯑꯗꯨ ꯇꯧ ꯑꯗꯥ ꯇꯧ ꯑꯗꯨꯗ ꯑꯩꯁꯨ ꯍꯥꯏꯔꯛꯀꯅꯦꯕ ꯑꯩꯅ ꯇꯧꯔꯤꯕ ꯊꯕꯛꯁꯦ ꯃꯤꯌꯥꯝꯗ ꯈꯪꯅꯕꯅꯦꯕ ꯃꯤꯌꯥꯝꯗꯣ ꯈꯪꯅꯕ ꯑꯣꯏꯔꯒꯗꯤ ꯁꯤꯌꯥꯔ ꯇꯧꯔꯤꯕ ꯃꯁꯥꯅ ꯍꯥꯏꯕ ꯃꯇꯨꯡꯗ ꯐꯕ ꯑꯗꯣ ꯀꯅꯥꯒꯨꯝꯕ ꯈꯔꯅ ꯅꯣꯏꯗꯧꯅ ꯑꯩ ꯐ꯭ꯂꯣꯋꯥꯔ ꯇꯥꯔꯝꯕ ꯃꯤ ꯅꯠꯇꯦꯕ ꯀꯣ ꯁꯤꯃꯇꯪ ꯍꯥꯏꯒꯦ ꯀꯃꯦꯟ ꯃꯃꯥꯡꯗ ꯀꯃꯦꯟ ꯄꯤꯕ ꯌꯥꯎꯏ ꯑꯗꯨꯒ ꯀꯛꯈꯤꯕꯁꯨ ꯌꯥꯎꯏ ꯑꯗꯣ ꯑꯩꯁꯨ ꯀꯩꯅꯣ ꯍꯥꯏꯕꯗꯣ ꯑꯗꯨꯒꯤꯅꯤ ꯑꯗꯣ ꯍꯥꯏꯔꯛꯇ꯭ꯔꯦ ꯁꯨꯟꯗꯔ ꯃꯩꯇꯩ ꯉꯥꯉꯣꯝꯅ ꯀꯩꯅꯣꯒꯤꯁꯦ ꯍꯥꯏꯔꯛꯇ꯭ꯔꯦ ꯑꯗꯣ ꯍꯥꯏꯔꯛꯑꯒꯗꯤ ꯑꯩ ꯃꯈꯥ ꯇꯥꯔꯔꯣꯏꯒꯦꯅ ꯇꯧꯕꯅꯦ ꯑꯗꯨꯕꯨ ꯃꯥ ꯀꯩꯝ ꯍꯥꯏꯔꯛꯇ꯭ꯔꯦ ꯖꯁ ꯀꯔꯤ ꯍꯥꯏꯅꯤꯡꯉꯤꯅꯣ ꯍꯥꯏꯕꯗꯤ ꯈꯪꯗ꯭ꯔꯕꯅꯤꯅ ꯉꯁꯤꯒꯤ ꯇꯁꯦꯡꯅ ꯀꯅꯥꯒꯨꯝꯕ ꯈꯔ ꯑꯃꯅ ꯑꯩ ꯀꯩꯅꯣꯝꯇ ꯍꯥꯏꯖꯦ ꯌꯦꯡꯉꯤꯕ ꯃꯤ ꯈꯨꯗꯤꯡꯃꯛ ꯅꯠꯇ꯭ꯔꯒ ꯚꯤꯌꯔ ꯈꯨꯗꯤꯡꯃꯛꯅꯅꯦ ꯑꯩꯉꯣꯟꯗ ꯐꯣꯂꯣ ꯇꯧꯗꯁꯨ ꯌꯥꯏ ꯑꯩ ꯗꯔꯀꯥꯔ ꯇꯥꯗꯦ ꯅꯣꯏ ꯐꯣꯂꯣ ꯇꯧꯕ ꯑꯩ ꯗꯔꯀꯥꯔ ꯁꯨꯡꯇꯥ ꯇꯥꯗꯦ ꯁꯤꯃꯗꯤ ꯅꯣꯏꯗ ꯍꯥꯏꯒꯦ ꯕꯠ
लाइफ तुगी कानब साई मियाम इन्फॉर्मेशन अमा पीरगदी इन्फॉर्मेशन अदुगी कानब मियाम द खांगलो हबने नंग नंग दना खांगा के कांदो इनोबा आइगे फॉलोवर दा मी लिसिंग तरा गा तरुक लेरें खलासिने लिसिंग तरा तरुक ना खांगबो दा पामिसे मियाम दुने बा मैते मियाम दु खांगनब दुने अदुना ने शेयर तो अते केम नते एक्टा बेक कमेंट से मी याम बदि नते मी हुजि फावबदा मी अनि हुम गतनी अदुना मरम मोरेगा आइगोंदा सु मेंटली वखन सिदने अस कै हाइके दोदुनो दाना खलपो सिम तांगा अदुबो आई तो दबदि ngamde मसीगी रैली असी अखोइदा लाना उहनबा सोशल मीडिया दा खरा थेंगनै अखोइ विक्टिम अमानी विक्टिम ngakana chachaba rally ni masida politics ka mari amata lainade haibase khangdaba misu yaure yamba kana no bet comment pidise life yamna yamna chumi bro aikoina ngamba thabak natte bro na onabase onaba lepiganu mana haiba yamna khanjiluranu afaba thabak tawbada migi pagtak mathau tade oi meyamna ai nungsibadu tum yawi aduga ai nuai te habadi aina ngasi ngasai ayukta live ama thade live se karino da kangai kan ballup haiba adui matang da aina live ama thado khim live tu da aina miyamna ai samak ta su adai social media da bokto group da bawda kanglai kan ballup hai riba adu na ngasai arambai gi miyam adai cm oigera manipur government gi pai riba mi miyam si dai ta puga da bne adu da bne hai tam da kanglai pakkan ballup ina ugi da adu gi puto miyam khanga khangdringai do ergadi ngasai gi miyam da lana sandok kim na share to ga miyam do khangalu hai bne madu da hek da lana sandok ta na dai di share do hai da su ko thale nu hai bugumba ai da hek to ne na tholei bra hek ne ai si wai se ko ta to pa hai roi ge chu si ga si gi thodo ki matang da ai point di hai jarage ai tham da di ngamara masi gi thodo ki matang da relief camp da leiba haibase moida wakhal aseng hargadi yamna waba timing yamna waraba tawbam khangdaba yumda kam kan hanjan doino aigi yumda aigi chakhumda kam kan chak chaba je chaba phangdoino na khallaga leiba wan me tanja da government da makoina hairaga government da taksallaga government je mathau yam taiba madu mathau taba pot se yam chap pe mai ga aigi je matanda madugi matang da government da relief camp da leiba meham duna pressure toraga assembly du da tawriba ngasi gi mifam adu ada du da moina pressure toraga ngasai gi good way da afa barom da puna bagi da makta manipur police sing da moi bu guide tawbiraga silami sa piu si puk cha piu adi da si pressure da moi da piu adi da government na si bukti ya de adi gi si bukti kan tawbiu adu moi da suggestion ama piraga tawram go ga di kya da noi bu thakat toino ba adu di sunat natna ngasai gi hoi relief en haibedo relief camp da thinguni kaido thing ino na moi pen da law en khala je makoi di pen da na thawai cha ga leiram ne relief camp da adu itaragati educated oiriba police amoy bagi seba ama torage miyam gi damak thula ba na koina miyam doin onjal laga yekna ga tawda ba thabak to miyam doin onjal laga di miyam da sarpa matam da di akoi masen da na tra ba wa doi je akoi masen wa ba di pamu da bra ba pamu bai kai nu khang bra miyam na yadra ba hai ba se ya roi da bani oi ta di miyam di han bam di sang da ba manipur police haiba post apa tabak se tongna bagi dam da thlok khibane miyam bot ngak na bagi dam da oi ta di relief camp da leiba sidi wara bani makoi da thamoi da chak na masida leibam chabam khang da na leiram adu ta di makoi gi thamoi harawan gi haiba sidi manipur police ki amadi government gi puta achauba kemo ne tawda thabak ni haija bani aduna aigi oiba wakal da aigi di government haiba adu haiba ama haiba leite huji awa kwai dei wana leiba mi se relief camp da leiba mi sini number 1 aduga iram da ngai ba mi sida harigna front line da leiba means kanano manung mapan lo yaure police ka pabang am yaure police ku di mai chai manate but maduda over oina hekta jingna da tawda ba muong da kana gumba khara xyz khara na mi khara na torpo di yam thina nungai te so papan be yaure angang school ka bam da angang gi kino to bam da mit kap na masa ching da na video da thagali mi am do adi noi te adi matak da firoi tawri ba sahi phara pa gi firoi tawri ba adu ba da kai hal laga tayar ya tunna sagi manam ha mi am da mi oda awa ba bi hal le ado ain haibadi wahi watana kuthara agadi hallo na nadi people na pienda na kuthara adu targadi thara idu kai maram gino ide kamun tu eba ado hanjal laga fajana adu tadi mi leader oi besing do kokol laga wai do sanna biraga fajana wai mai hana ji kochi apoi matak thong bari apoi pau pija ge si smile binen hajan bam di change eba adu na tabida apoi masien da sum onjam di nungai te ado ai gi oina ai haido adi manipur government du mathok am tawri man wifi mutala wifi jam tala aduna ai masigi relief camp da lari ba jing naw singna khongcha chappada angama tau singna kut tharaga asokpan adai de makoi thamoi da pien da ba tualiba makoi bu emotional da lehen ba se thamoi du cha ngani mamu pai akoi relief camp da lari ba akoi bawu da smaina ubiraga de kamai tawda gi habase yam warangani madu kut thariba relief camp gi mafam da kapsali kotsali haiba su paw matai adugi pot gi kapsali ba adugi team dugi adugi pot to khara government na amuktang action lobiu
ngame matagum tawbasu fattabrana kali sigi timing sida sigi timing sida sing bodi tawhundaningde please yariba makai sing masidi police atay atay sinasu tawbiganu akoy hujik akoy masen dat tugaina na kan honaringai sida akoy mete masen da bawgo da mai tawna di kamai tawni please masi ai ahen bawo hayar ga sung apigani tasenga nuaite relief camp gi sinau singna wana leiraga matakta penda ba phungdokke e wakat jagi na lakpa matam harau rangna pugadaba mukoi gi lambi takpigada kogi chinau sing manipur police singna fadana tawbi mutta fadana lamjing bagi mutta khut tharaga tawhunba SI masu viral chatana dagi di magi kenona patna suge tawbi mong basu thingnai video da madugi SI do tasengna kadai bawba mana tumi moknai lalinu habaje inquiry am tang chathabiraga karumba mana lan borga miyam da lali haijan bam change relief camp gi chinau singda aduga khangde yamna pendre hem nuaitre koki singna somda separate akoi pandrom adu tawdram na tawdram mani adu tawdram yana ngaudana masida akoi masen ju khatna lei adu akoi masen da ju adumai na tawko yam nuaite please relief camp gi daleri ba chinau singi thamoi da pikada ba thamoi da sokada ba thabakti yariba makai tam daleri ba miyam su tawbiganu aduga makoi bu yam phajaba trita phajana loina ningi masi ai haijar ga losen jarage aduga aroi boina mutanga ngasai gi ai ngonda bet comment piri se share to haru bagi damakta bet comment piri ba nakoi han amtang kamai jage ꯑꯩꯉꯣꯟꯗ ꯐ꯭ꯔꯦꯟ ꯂꯤꯁꯇ ꯌꯥꯎꯗꯕ ꯑꯣꯏꯔꯒꯗꯤ ꯍꯩꯄꯥꯁꯨ ꯁꯥꯔꯛꯀꯅꯨ ꯑꯗꯨꯒꯤ ꯃꯊꯛꯇꯨꯗ ꯅꯈꯣꯏ ꯑꯃꯅ ꯑꯩꯉꯣꯟꯗ ꯏꯟꯇꯔꯐꯤꯌꯔ ꯇꯧꯕ ꯃꯇꯝꯗ ꯑꯩꯒꯤ ꯊꯕꯛ ꯑꯃꯗ ꯑꯩꯒꯤ ꯇꯧꯔꯤꯕ ꯑꯩꯒꯤ ꯇꯤꯝ ꯑꯃꯗ ꯏꯟꯇꯔꯐꯤꯌꯔ ꯇꯧꯕ ꯃꯇꯝꯗ ꯑꯩ ꯅꯨꯡꯉꯥꯏꯖꯗꯦ ꯍꯥꯏꯕꯗꯤ ꯑꯩꯁꯨ ꯑꯐꯕ ꯃꯦꯁꯦꯖ ꯑꯃ ꯄꯤꯔꯒ ꯃꯤꯌꯥꯝꯗ ꯈꯔ ꯑꯩꯅ ꯉꯝꯖꯕ ꯆꯥꯡ ꯍꯣꯠꯅꯖꯕꯅꯤ ꯑꯩꯅ ꯉꯁꯤ ꯂꯥꯏꯚ ꯊꯥꯗꯣꯛꯏꯕ ꯀꯨꯀꯤꯒꯤ ꯑꯦꯒꯦꯟꯁ ꯅꯠꯇ꯭ꯔꯒ ꯌꯦꯛꯅꯕꯒꯤ ꯑꯦꯒꯦꯟꯁꯇ ꯀꯨꯀꯤ ꯈꯨꯗꯤꯡꯃꯛꯀꯤꯗꯤ ꯑꯩ ꯑꯦꯒꯦꯟꯁ ꯅꯠꯇꯦ ꯕꯠ ꯁꯝ ꯐꯠꯇꯕ ꯃꯌꯥꯝꯗꯨꯒꯤ ꯃꯣꯏꯒꯤ ꯀꯩꯅꯣꯗꯨꯁꯨ ꯑꯩꯁꯨ ꯊꯋꯥꯏꯁꯦ ꯈꯨꯕꯥꯛꯇ ꯍꯥꯞꯄꯒꯅꯤ ꯑꯩꯁꯨ ꯂꯩꯔꯤꯕꯅꯦꯕ ꯑꯗꯣ ꯑꯩ ꯏꯁꯥꯒꯤ ꯀꯩꯅꯣꯁꯦ ꯗꯦꯟꯖꯔꯗꯅꯦꯕ ꯂꯩꯔꯤꯁꯦ ꯑꯗꯨꯕꯨ ꯑꯩꯉꯣꯟꯗ ꯑꯀꯤꯕ ꯂꯩꯇꯦꯕ ꯑꯗꯣ ꯃꯩꯇꯩ ꯅꯈꯣꯏꯅ ꯑꯗꯨꯃꯥꯏꯅ ꯇꯧꯔꯛꯑꯒꯗꯤ ꯀꯃꯥꯏꯅ ꯇꯧꯗꯣꯏꯅꯣꯕ ꯇꯧꯔꯛꯀꯅꯨ ꯑꯗꯨꯒ ꯑꯁꯤꯒꯨꯝꯕꯁꯤꯗꯤ ꯆꯦꯂꯦꯟꯖꯁꯨ ꯇꯧꯅꯤꯡꯗꯦ ꯀꯣ ꯑꯗꯣ ꯑꯩꯒꯤ ꯑꯣꯏꯅꯁꯨ ꯑꯀꯤꯕꯁꯨ ꯂꯩꯇꯦ ꯄꯥꯈꯠꯄꯁꯨ ꯂꯩꯇꯦ ꯊꯨꯀꯠꯄꯁꯨ ꯂꯩꯇꯦ ꯕꯠ ꯏꯔꯝꯗꯝ ꯁꯣꯛꯀꯗꯕ ꯑꯣꯏꯔꯒꯗꯤ ꯏꯔꯝꯗꯝꯗꯨ ꯀꯜꯂꯝꯃꯒ ꯑꯩ ꯁꯤꯈꯤꯕꯅ ꯐꯗꯨꯝ ꯂꯩꯌꯦꯕ ꯑꯩ ꯁꯤꯖꯒꯦꯁꯨ ꯌꯥꯏꯑꯕ ꯕꯠ ꯏꯔꯝꯗꯝꯒꯤꯗ ꯌꯦꯛꯅꯕ ꯃꯤꯗꯨꯗꯒꯗꯤ ꯑꯩ ꯃꯥꯏ ꯂꯩꯔꯒ ꯆꯦꯟꯒꯗꯕꯁꯨ ꯅꯠꯇꯦꯕ ꯑꯩꯒꯤ ꯋꯥꯍꯩ ꯈꯔ ꯁꯤꯌꯥꯔ ꯇꯧ ꯍꯥꯏꯕ ꯋꯥꯍꯩꯗꯨꯅ ꯑꯗꯨꯛ ꯊꯃꯣꯏ ꯁꯣꯛꯀꯗꯕ ꯑꯣꯏꯔꯒꯗꯤ ꯑꯩꯒꯤ ꯀꯩꯅꯣꯗꯨꯗ ꯆꯪꯉꯒ ꯃꯦꯁꯦꯖ ꯄꯥꯗ꯭ꯔꯒꯁꯨ ꯑꯩꯒꯤ ꯀꯩꯅꯣꯗꯣ ꯉꯥꯏꯗꯁꯨ ꯇꯣꯛꯑꯣꯕ ꯃꯃꯥꯡꯗꯁꯨ ꯊꯦꯡꯅꯈ꯭ꯔꯦ ꯃꯃꯤꯡꯗꯤ ꯄꯜꯂꯔꯣꯏꯒꯦ ꯃꯃꯥꯡꯗꯁꯨ ꯊꯦꯡꯅꯈ꯭ꯔꯦ ꯄꯥꯎ ꯇꯝꯒꯗꯕ ꯁꯤꯕꯅ ꯍꯥꯜꯂꯅꯤ ꯍꯥꯏꯕꯁꯨ ꯌꯥꯝꯅ ꯂꯤꯗꯔ ꯑꯃꯗꯅꯤ ꯅꯨꯡꯉꯥꯏꯇꯦ ꯑꯗꯨꯒꯨꯝꯕ ꯑꯗꯨꯕꯨ ꯁꯤꯗꯗꯤ ꯑꯩ ꯃꯇꯥꯡꯗꯤ ꯆꯥꯗ꯭ꯔꯦ ꯑꯗꯣ ꯍꯧꯖꯤꯛꯇꯤ ꯋꯥꯈꯜ ꯍꯟꯈ꯭ꯔ ꯃꯥꯜꯂꯦ ꯑꯗꯣ ꯁꯨꯃꯥꯏꯅ ꯑꯩ ꯏꯀꯥꯏ ꯄꯤꯕꯁꯨ ꯅꯨꯡꯉꯥꯏꯇꯦ ꯅꯣꯏꯅꯁꯨ ꯑꯩꯉꯣꯟꯗ ꯅꯨꯡꯉꯥꯏꯇꯕ ꯄꯤꯔꯤꯕ ꯑꯗꯨꯒꯨꯝꯕꯅꯦ ꯑꯩꯁꯨ ꯄꯤꯕ ꯌꯥꯏ ꯊꯤꯅ ꯊꯤꯅ ꯉꯥꯡꯉꯒ ꯑꯗꯣ ꯑꯩ ꯀꯃꯦꯟꯗꯗꯤ ꯍꯥꯏꯕꯅꯦ ꯅꯊꯧ ꯂꯩꯕ꯭ꯔꯥꯅ ꯍꯥꯏꯔꯛꯑꯦ ꯑꯗꯣ ꯑꯥꯊ꯭ꯔ ꯑꯗꯨꯝ ꯈꯪꯉꯨ ꯑꯩ ꯑꯣꯟꯖꯅꯤꯡꯗ꯭ꯔꯕ ꯐꯔꯦ ꯔꯤꯂꯤꯐ ꯀꯦꯝꯞꯒꯤ ꯏꯆꯤꯜ ꯏꯅꯥꯎꯁꯤꯡ ꯉꯁꯤꯒꯤ ꯊꯣꯛꯈꯤꯕ ꯊꯧꯗꯣꯛꯇꯣ ꯑꯩꯁꯨ ꯊꯋꯥꯏ ꯅꯨꯡꯉꯥꯏꯇꯅ ꯑꯩꯁꯨ ꯁꯔꯨꯛ ꯌꯥꯖꯔꯤ ꯏꯁꯥ ꯄꯥꯔꯇꯤꯁꯤꯄꯦꯠ ꯇꯧꯕ ꯉꯝꯖꯗ꯭ꯔꯒꯁꯨ ꯅꯈꯣꯏꯒꯤ ꯈꯣꯡꯖꯪ ꯅꯈꯣꯏꯒꯤ ꯈꯨꯜꯂꯥꯎ ꯃꯅꯤꯄꯨꯔ ꯒꯣꯕꯔꯃꯦꯟ ꯑꯃꯗꯤ ꯏꯟꯗꯤꯌꯥ ꯒꯣꯕꯔꯃꯦꯟꯅ ꯇꯥꯕꯤꯔꯒ ꯑꯊꯨꯕ ꯃꯇꯝꯗ ꯅꯈꯣꯏꯒꯤ ꯈꯨꯜꯂꯥꯎ ꯑꯁꯤ ꯁꯣꯏꯗꯅ ꯃꯥꯏ ꯄꯥꯛꯄ ꯑꯣꯏꯔꯁꯅꯨꯅ ꯑꯩ ꯌꯥꯏꯐ ꯄꯤꯖꯔꯤ ꯃꯌꯥꯝ ꯁꯣꯏꯕ ꯌꯥꯎꯔꯒꯁꯨ ꯃꯌꯥꯝ ꯉꯥꯛꯄꯤꯒꯅꯤ ꯂꯣꯏꯁꯤꯟꯖꯔꯒꯦ